Kuki militantsing na pariba khulai fagatriba fawba khongjang changsingani Kuki militantsing na pariba khulai sing security force na lokhatriba fawba matam kaktana lambi thingbagi khongjang changsilagani haina New Chagon Women Society laing khol amadi relief camp ta changjafam lauriba lanjunariba singna phongdorakli Irang asina maram oraga Bishnupur district ki Fagwak Chau ikhai gi miyam masa masa gi mayumda khunda leita ba honaraba matung ikhang khangauda na ngarang numidang kuki khulai paiba singna bom yauna nongmai round kaya kap tharakpagi mayokta yaningdaba phongdoktuna New Chagon gi mafam singda lambi thingbagi khongjang changsinki lambi thingbagi khongjang aduga mari lainana New Chagon Women laing khol gi secretary huidrom malini na phongdoraki bada relief camp ta changjafam lauramba Fagwak Chau ikhai gi miyamna masa masa gi yumda lainaraba matung ngarang Kuki khulai paiba singna bom yauna nongmai round kaya kap tharaki Kuki khulai paiba singna tawningbata tawbada security force na karigumba masak thokpa action amata lawkhattaba asi yaningde maitei singna tawba matamdadi faningbata faduna ngayok chafuda leiba nga amagum uhanbagi thawong chathakhiba ngaktani masida sunatana Kuki khulai paiba singna nongmai kafaloi haiduna khulngakpa icha singna paiba khulai sing lawkhatpa leikhre haujingna amu Kuki khulai paiba singna nongmai kap tharakpada tumina leishili haina su mahangna pendaba wafam kaya tan Makhatana phongdokhi Kuki militant singna torbungda nongmai amadi bom kapsilakpagi mayokta khongjang changsinkhre khunda leita halabadi separate administration phangba ngamlaroi khanbadagi irang hobani athauba Kuki militant singna ngarang numidang torbung banglagi masagi yumda hanjinduna leiraba khunja singda nongmai amasung bom kapsinduna attack chatharakhiba aduba kadma mawngda yaningdaba phongdoknarakli ngasi Bishnupur district ki Bishnupur bazar amasung Imphal East ki New Chakonda masing yamnaba nupi sing thoraktuna lambi thingbaga loinana khongjang changsinki lenga ki thausil makhada amu hana mayumda hanjinduna khunda leitanaba changsinba miyamda atamnana attack chatharakpada manang nakpada leiba security force na tumina leishinba amadi awaba nangliba torbungi miyamda akia khangpo hanba yaba mawngda rapid action police force changsilakpagi thawong adubuso akanba mawngda yaningdaba phongdokhi Khudong thiba nanglaba torbung banglagi miyamgi awaba yengsinabagi dama coordination committee of Manipur integrity ko komigi convener athauba yauna miyoi khutpu amanga sei mafam aduda chatuna yengsinki khongchat aduga mari lainana athauba pawmisingna phongdokhibada ngarang torbung banglada leiba Assam Rifles yauna tongan ba security force singa wari sanaraba matung miyam adubu asoi angam thohan bidanaba Akanba wafam sing thamlaba matung miyam adu changsinba hokhibani adubu numidang pung 9 makhairom tabada nongmai amasung bom kapsilakpa yaningde Churachandpur district ki Kangbai church area hariba mafam adu micham singsu leiba mafam amani mafam adudagi karam tawna nongmai amasung bom kapsilakhibano haibadu kupna thigatpaga loinana operation chathagadabani Churachandpur SP na hiram asida khanaba miyeng changgadabani thaudo adugi matung ikui kuidana Kuki Jo Council haiba organization amana torbungi resettle toriba mafam singda nongmai kapsinba haibadu achuma khongthang amani haina Chauthokna phongdorakliba aduda mari leinaba singna karigumba action amata lawkhatriba karigino makhoigi mathakta Bishnupur AC da wakat ama thangatkre makhatana su Manipur gi DGP unaduna wakatlagani koko mina miyamgi damaglebli tangai fadrabadi tawfam thokpa thabak sing paihatkani lanjenaruraba mayumda hanjulabadi Kukising gi separate administration gi manglan mangfaungna ba ngamlaroi khanbadagi michamda nongmai kapsinuna attack chathabani chatharakliba thawong adu kihanbagi mawongni makhoina miyamda karisu tawba ngamloi haiki pokhai hodaba bom ahum dispose tawkhre torbung gram panchayat ki area da Kuki khulai paiba singna ngarang numidang bom yauna attack chatharakhraba matung pokhai hodaba bom ahum security force na phangba ngamkre bom pokhai khiba mafam kharadi mayai oiraf chawba kom amagum leiramba khunja singna thengnakhre loinana security force na asoyangam yaudana pokhai hankre hari thaudodugi matangda mafam adudagi press na phangba pawgi matung inangarang numidang Kuki khulai paiba singna torbung JP gi area da kanma mongda bom yauna nongmai round kaya kapsilakpagi thaudok thokhraba matungda ngase ayuk state amasung central force ki personal sing mafam aduda torbung JP gi area da changduna Pibam yengsinki maduda khunja singna ngarang numidang bom tarakhiba mafam sing security personal singda khanganduna lobuki akoibada yengsinbagi thabak chathakhi maduda Fagwak Chau ikai mamang laikai amasung torbungi area da leiba labuk singdagi pokhai daba bom ahum phangba ngamkhibani hari ngarang numidang Kuki khulai paiba singna chatharakhiba attack aduda Fagwak Chau ikai amasung torbunga lona balabuk amadi torbung Saba laikai mamangi area da bom pokhaibana maram oiraga mayai oiraf chawba kom amagum leiramba ngasi ayu khunja singna thengnarakhi hari bom amadi torbung saba laikai gi wapal makhongda pokhai ki hariba mafam adudagi meter ni furom chalaga leiba Garwal Rifles ki postu leirabani Manipur gi irang thijiliba enquiry commission gi matam mathang chahi ki megi tangpun phawba sangdokre Manipur gi irang asigi damak thijiliba commission gi enquiry gi matam mathang chahi gi megi tangpun phawba union government na sangdokre Manipur gi hojik phawba loisindana leiriba irang asina maram oiraga kangluf ani gi punna miyoi chaniga humfu hena leikhidabaga loinana miyoi lising kaya na mayum thadoktuna relief camp singda leina rakhibani irang asigi matangda asengba chumaran thijinabagi damak Guwahati High Court ki hanagi chief justice Azoi Lambana luchingba member ahumna saba commission na Manipur lenga ki maikai degi recommend tawrakpagi matung ina kumja 2023 ki June
ꯃꯔꯤꯗ ꯀꯃꯤꯁꯟ ꯑꯁꯤ ꯁꯦꯝꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯄꯦꯅꯦꯜ ꯃꯦꯝꯕꯔ ꯑꯣꯏꯅ IAS ꯍꯤꯃꯥꯟꯁꯨ ꯁꯦꯈꯔ ꯗꯥꯁ ꯑꯃꯗꯤ ꯍꯥꯟꯅꯒꯤ IPL ꯑꯂꯣꯀꯥ ꯄ꯭ꯔꯚꯥꯀꯔꯁꯨ ꯌꯥꯎꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯦ 10ꯗꯒꯤ ꯊꯦꯡꯊꯗꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯍꯦꯛ ꯌꯥꯎꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯁꯟ ꯑꯁꯤꯅ ꯑꯍꯥꯟꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯇꯨꯅ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ 12, 2024ꯒꯤ ꯗꯤꯁꯦꯝꯕꯔ 3 ꯑꯃꯗꯤ 2025ꯒꯤ ꯃꯦꯒꯤ 20ꯗ ꯃꯔꯤꯔꯛ ꯍꯟꯅ ꯃꯇꯝ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯅ ꯂꯝ ꯑꯦꯀꯔ 40 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯂꯝ ꯑꯦꯀꯔ 40 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, BSF, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯅꯥꯐꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯌꯥꯎꯂꯦꯟ ꯂꯝꯂꯥꯏ ꯆꯤꯡꯈꯩꯗ ꯂꯝ ꯑꯦꯀꯔ 94ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯈꯥꯡꯄꯣꯛꯁꯪ 2 ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, 6ꯁꯨꯕ MR ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ 19ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ LM ꯕ꯭ꯂꯣꯛ ꯑꯦꯔꯤꯌꯥꯗ ꯂꯝ ꯑꯦꯀꯔ 32ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯈꯥꯡꯄꯣꯛꯁꯪ 3 ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯅꯥ-ꯀꯅꯥ ꯆꯦꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯦꯞꯇꯅ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯗ꯭ꯔꯥꯏꯚ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ 969 ꯐꯥꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯍꯣꯝ ꯅꯤꯊꯥꯏꯅꯟꯗ ꯔꯥꯏꯅ ꯂꯣꯛ ꯁꯚꯥꯗ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯅꯥꯔꯣꯟꯗ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 969 ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯂꯣꯛ ꯁꯚꯥꯗ ꯑꯏꯕ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯄꯤꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 1498 ꯁꯥꯡꯕ ꯕꯣꯔꯗꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯤꯂꯣꯃꯤꯇꯔ ꯁꯨꯞꯅꯇꯪꯒꯤ 9.2 ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ 2014ꯗꯒꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯅꯥꯔꯣꯟꯗ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 969 ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯑꯁꯤ 2024ꯗ ꯁꯦꯝꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ FMR ꯑꯁꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ FMR ꯂꯧꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒ ꯇꯥꯏꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ 2024ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ FMR ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯔꯤꯒꯨꯂꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯤꯂꯣꯃꯤꯇꯔ 13 ꯆꯦ ꯆꯥꯡ ꯌꯥꯎꯗꯅ ꯆꯪꯍꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 10ꯗ ꯇꯦꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯑꯦꯛꯖꯤꯠ ꯑꯃꯁꯨꯡ ꯑꯦꯟꯇ꯭ꯔꯤ ꯒꯦꯠ 93 ꯅꯧꯅꯁꯨ ꯍꯥꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯟꯇ꯭ꯔꯤ ꯒꯦꯠꯁꯤꯡꯗ ꯂꯥꯜꯂꯣꯟ ꯂꯥꯟꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯤꯡ ꯂꯧꯕꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯆꯍꯤ 10 ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯂꯥꯟꯁꯤꯟꯗꯨꯅ ꯒꯟꯖꯥ ꯄꯨꯁꯤꯜꯂꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟꯗ ꯁꯦꯁꯟ ꯀꯣꯔꯠꯅ NDNPS ꯑꯦꯛꯀꯤ ꯃꯈꯥꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯆꯍꯤ 10 ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯣꯔꯠ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯕꯤꯄ꯭ꯔꯥꯖꯤꯠ ꯔꯣꯏꯅ ꯆꯦꯌꯔ ꯂꯧꯈꯤꯕ ꯕꯦꯟꯆ ꯑꯃꯅ ꯁꯦꯟꯇꯦꯟꯁ ꯑꯣꯔꯗꯔ ꯑꯗꯨ ꯉꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯆꯍꯤ 10 ꯐꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯏꯕꯨꯝ ꯀꯨꯀꯤ 93 ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯀꯨꯜ PS ꯚꯤꯂꯦꯖꯗꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯃꯥꯔꯆ 18ꯗ ꯌꯥꯝꯂꯕ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯂꯝꯕꯤꯗ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔꯒꯤ ꯐꯨꯂꯦꯔꯇꯣꯜ ꯐꯦꯔꯤꯘꯥꯠꯇꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯂꯕ ꯒꯟꯖꯥꯁꯤꯡ ꯄꯨꯔꯒ ꯖꯤꯔꯤꯘꯥꯠ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯃꯣꯇꯣꯔꯥꯏꯖ ꯕꯣꯠ ꯑꯃꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯨꯂꯦꯔꯇꯣꯜ ꯐꯦꯔꯤꯘꯥꯠꯇ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯂꯣꯏꯅꯅ ꯍꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯒ ꯑꯅꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯒꯟꯖꯥ KG 15.394 ꯄꯨꯔꯒ ꯆꯠꯂꯝꯕꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟꯗ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ NDNPS ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯅꯥꯏꯕꯨꯝ ꯀꯨꯀꯤꯒꯤ ꯆꯍꯤ 10 ꯐꯥꯗꯣꯛꯄꯤꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ 19 ꯒꯔꯋꯥꯜꯒꯤ ꯀꯥꯡꯕꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀꯪꯕꯥꯏꯗ ꯂꯩꯕ 19 ꯒꯔꯋꯥꯜ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ
Kuki terrorist-singna khul aduda landarakpa aduda Gerwal Rifles-ki personnel-singna Kuki terrorist-singi maikei tamna handuna nongmai kaptuna tanthokhi. Karigumba 19 Gerwal Rifles-ki kangmuna Kuki terrorist-sing adu nongmai kaptuna tanthoklamdaba tarabadi kahena asopan thoklamba yai loinina Kuki terrorist-sing takthokpagi khongjang aduda taraga mapal Gerwal-gi CEO masamaksu sarugyaki hairi pausina hai ngasi ayuksu taraga mapal Gerwal Rifles-ki CEO na luchingba team amana Torbung Sabal Lekai-gi akoiba mafamsingda yengsinbagi thabak chathakibaga loinana Kuki terrorist-singna nongmai kapsilakiba mafam adu yauna changsilaga area domination tawbagi thabaksu mai pakna chathakhre hairi. Malem thonga maugeta thungkhre Cycling for Peace haiba theme amaga loinana Delhi dagi cycle thawrakiba transgender activist Malem Thongam ngasi nungte Sanapati district ki maugeta thungkhre ma ngasi ayupung 8:30 taba matamna Nagaland ki Kohima dagi cycle thawrakibani. Malem Thongam na ngasi Maugeta thunglabada police team amana mahakpu okhi mahakna mauda thunglaba aduda Kohima culture society gi maidai nupi kharasu yauraki loinana Maugeta thunglaba matung police ka ngehak interaction pangtholaba tungda Senapati district ki SP office tamna police na mahakpu escort tawraga purakhi mauda thunglabaga Malem Thongam na social media da thadurakiba warul amada haribana Imphal fauba cycle thauduna lakpa haibasi mahakya pamani aduba hojik leriba mawong asi security force na mahakpu ngak selaga Manipur yauna purakpagi mawongni makhoigi maikaidagi cycle thauba yaroi haibagi Fibam Sulei Tha Sigi Taraga Nipan Mahak Imphal Thunglaba Haibasi Mahaki target ni adubu Tang Taraga Nipanda Nungaidouri Natraga Taraga Mapanda Nungaidouri Haibasi Tambangamdri Karigumba Mahak Pumakata na cycle thauba yaroi haina makhoi gari da hablaga puba tarabadi Sekma Yodringagi Marakta Mahaki agitation ama legani Manipur gi miyam santi pamba kangbuni haibasi Manipur amasung Manipur gi wangmada leriba miyamda mayek sengna khanghanaba mahaki message asi mapung khudingmakna paksanna forward tawduna mayek sengna khanghanaba honabiu haina appeal tawragli. Nongmai kaptharakpagi matangda special investigation team da thigat hangadabani kokomi IDP singna masa masagi mayumda hanjinba hauraba matamda khulai paiba singna Bishnupur district ki Torbungna nongmai amadi bomb kapsilakibagi thawong adu special investigation team ama semlaga khudakta thigat hangadabani haina kokomi na thadorakpa cherol amana haidi kokomi gi media and publicity subcommittee ki convener Laikram Jayantana khuyek piduna thadorakpa cherol amana hai ngarang numidang pung 9:30 tarakpada khulai paiba singna Torbungda bomb amadi nongmai kapseduna micham miyamda aki tujungba pokhan khibagi thawong adu Indian constitution apiba fundamental rights da Chauna singna bani haina lawfam thoi Churachandpur area da khulai paiba miyoi kaya ifong fongna operator ribasigi matangda lengakna khanaba miyeng chungpham thoi Torbung Waikhurok Kangbai amadi Torbung Bangla nu chingba khudong thiningai oiba mafam singda security force matik chana thamgadabani matam sangna lanjena ruraga masa gi mayumda hanjilakpada ngairiba IDP singna nongmai amadi bom kapsenduna aki tujungba pokhan khibagi matangda mapung fana thigatlaga akangnaba matamgi manungda report pikhalakadabani hai